पाउसेदी युमफम ओइबा मरुगैबा पाउ खरा अपडेट तौजरी जयंत कुमार की मथक्ता फाइल तौरकपा इलेक्शन पिटिशन की फाइलदा विटनेस के स्टेटमेंट लौखरे काइसामथोंग असेंबली कंस्टिट्युएंसी की नेशनल पीपल्स पार्टी एनपीपी के टिकेट तरामथोई सुबा मणिपुर स्टेट असेंबली लेजिस्लेटिव असेंबली की मिखलदा माई पालुक्तुना बीजेपी न लुसिंगबा चुंगसिदा बलाइंगक असिदा मिनिस्टर ओइरमकीबा लांगपोक लांफम जयंत कुमार अमसोंग मिखल अदुदा एसी असिदा मेरेप ओइकिबा अतोपा मियोइ तरुक याउना पुन्ना मियोइ तरेट की मथक्ता फाइल तौरकिबा इलेक्शन पिटिशन अमगे चथरक्लिबा वेल की मनुंग चना केस असिगे विटनेस अनिगे स्टेटमेंट रिकॉर्डिंग तौखरे इलेक्शन पिटिशन असी पांगथोकिबा मिखल अदुदा कांग्रेस की टिकेट मेरेप ओइकिबा लाइसुम इबोमसाना पेटनसर ओइदुना फाइल तौरकिबरे माकी इलेक्शन पिटिशन असिगी नंबरना 11 of 2017 ने केस असी हाई कोर्ट ऑफ मणिपुर न लौखुतुना जस्टिस खोराकपम नोबिन की बांसता मसिगी वेल जथदुना लाख्रिबने चाइरकासिदा केस असिगी विटनेस ओइरिबा ऑफिशियल अनिगे स्टेटमेंट सिंग रिकॉर्डिंग तौनाबकिनबा काउंसिल अमबो कोर्ट लोकल कमिश्नर ओइना खनखेबा लोइनदा विटनेस अनि असिगी स्टेटमेंट सिंग रिकॉर्डिंग तौबा याउना मरि लेनबा डॉक्यूमेंट सिंग एक्जिबिट तौननबा डायरेक्शन पीकेबगी मतुंग इना था असिगी तरागनि थुइदा ऑफिशियल विटनेस अनि अदुगी स्टेटमेंट सिंग रिकॉर्डिंग तौखरे हाइरे अतोप पाउ अमदना काश्मीर वैली द का हेन इंब फिबम मयोकनरे श्रीनगर द सेल्सियस डिग्री -8.9 यौखे जम्मू एंड काश्मीर की काश्मीर वैली द इंब की मखाताना का हेन इंब फिबम मयोकनबगे लोइनना यूनियन टेरिटोरी असिगी कालेन की कोनुंग ओरिबा श्रीनगर द सेल्सियस डिग्री -8.4 यौन इंख्रे हाइना मेट डिपार्टमेंट फंगदोखरे मेट ऑफिशियल अमना आइखी ngarang numitang श्रीनगर द इंब की सांग सेल्सियस डिग्री -8.4 यौबग लोइनना हौकी सही कुंट्रा असिदा सिटी असि ओइना ख्वाइदगी इंब नुमित ओइखे ममांग द सिटी असिदा 1991 द इंब की सांग सेल्सियस डिग्री -11.3 यौबग लोइनना 1995 तना सेल्सियस डिग्री -8.3 यौखे हाइना मागना फोंदोखे मागना हाइकी औजिक फाउबदा रेकॉर्ड तौबदा ख्वाइदगी इंब ओइना हौकीबा 1893 तना श्रीनगर द इंब की सांग सेल्सियस डिग्री -14.4 यौखे बारकसिदा नोंथिल पोपोप तमिसम दगी सेल लाकपद चेनबा पर्सनल मरी फारे कांस्टेबल मरी सस्पेंड तौखरे निमित तरुक नि पुलिस कस्टडी रिमांड लौखरे हेक ताबदा मणिपुर पुलिस सिब कमदौ वजानो हाइना वंग हंगदनिगा लेरोइदा बमोंग द इम्फाल एयरपोर्ट मयादगे नोंमै सिंदोल द गाड़ी खमलगा तमिल मसा अहुमदगे लुपा लाख मापन गलिसिंग हुंपुरोंग की ममल ओइगदबा सना अमसुंग सेल लाखबगे थौदोकता मणिपुर पुलिस के कांस्टेबल मरी चेनरमदगे फारे थौदोक अदुदा चेनरबा पुलिस पर्सन सिंग अदु नार्कोटिक अफेयर्स एंड बॉर्डर NAB द पोस्टिंग ताबने नुपी पुलिस कांस्टेबल अमा यावना थौदोक अदुदा चेनरबा पुलिस पर्सन मरीमग ngasi numitang thabakdagi suspend tawkhre makhoi mari ngasi nungthil chief judicial magistrate Imphal West ki court puthoklaba tungda makha tana wang pohong chathanaba numit taruk ni ki police custody remand lawthakre court na ngasi police custody remand pikhraba Manipur police ki person mari adude NAB dat leiban nambol Govinda Gram dagi constable Tongbram Dhanabir sahi kunthagani thoi apokbagi ming laikhidraba Tongbram ingobe NAB de arrest tawdun leiba jumnam hoitrom makha legai dagi Constable Savam Thangsuwang say kuntragani toy apokbagi ming laikhidraba S Subol NAB da leiba kya mamang lekai de constable namai rakpam sanjoy say kuntrabanga apokbagi ming N Khomdon amasung NAB da attest tawdun leiba wangkoi bayar dagi Constable Sagol Sam Sandiarani Debi say nipugani toy mapuribagi maming laikhidraba S Ibozawni haire makhoi mari magarang police na phagalapa matung ngasi court asida puthoki amasung makhatana makhoi ki mathakta investigation chathananaba numit taruk ni police custody remand prayer tauki haire court asida chathakiba remand hearing aduda case asigi ayo na pikhalakiba chamichan aduda pallibadi misam ahumdagi sel amasung sana lakpagi thodok adu tha asigi taragi nungthil popop ta thokibane thodok adu thokraba matung nonganba January 13 ki ayukpung ni palrom tapa matamda More ward number 4 dagi Nahendra Chinnaya say kuntramari surapami amana Singjamai police station da wakat ama thangkalakhe Hariba wakat aduki matung ina January taragi ayukpung mapan makhairum taba matamda mahaki imungi mioi P Ganga sahi humpuga taret suraba amade B Susila sahi humpumaga suraba anibo Chennai tit luhungba ama jawru nabakidamak More dagi iku bohan registration number MN01AG5468 da Imphal Airport da thinanaba lakhe
Makoina Kanchibor Manipuri University gate jorokpada registration number yaudaba nupi amaga nupa ahum ketong Maruti Alto car amana tanarake. Makoina Tidem Road ki sangai pro mamag laikai yorokpada car aduna thachinduna makoi khamke. Madugi matung makoi bu khutpu aduna masakhang da lambi amada namduna pura ba matung sanagi lik ani sanagi khuji mari amadi sanagi bracelet amaga punna lupa lakh mapan galising umpurum gi oigadaba sana san umpu mari om namduna munke loina na sana sing adu puduna khutpu adu khonglai thona mafam adu thadok laga chenki aire complaint adu ga mari lena na singjambai police na FIR amala khatuna investigation chathaba okay investigation ki saruk ama oina thodok thokiba mafam aduda satuna yangchenki amadi sana lakpi kre ariba B Susila amadi B Ganga ge statement record tauke loina na khutpu aduda nupi constable ama yauki amadi khulai masa sinhaki aiba khangba ngamke chenariba miyosing adu tha asigi taraga humdoida police na phagat bangam ke bane makoidagi mobile phone amadi service identity card sing phagat ke adum oinamak makoina laki ariba sana lik call sing amasong sale sing adudi phangbangam khide court asin ayo ugi submission adu kupna yeglaba matung de ekoi sing adugi mathakta investigation chathanar baba khoi mari mak tha asigi taramapan phawba haibati numit taruk ne police custody remand pikibane Mizoram da heroin ga konana nopi ani phare Mizoram gi excise amadu amasong narcotics department gi official sinopi ani heroin gram chani marfu mari ga konana phare aina department asiki wangang loi amana ngasi phongdokre excise amasong narcotics department gi wangang loi Peter Jongmin Thangana phongdokpa matung inna nopi ani adu ngarang ajol gi daratlang laitan area diki phabane Jaming thangla na aiki makoi ani dagi local gi kaiten lupa lakh tari lom oigadaba heroin gram chani marfuga mari phangke pharaba equising adagi mathakta narcotic drugs and psychotropic substances act 1985 ki mari leinaba section singi makada case amalokhle ainasu bhagna phongdorakle Madhya Pradesh ki Chatarpur district ta ngasi van amaga truck amaga thongaina badagi miyoi mari siki baga loinana atopa mangana sokle ana police na phongdokre Police officer amana phongdok pamatung ina thodok adu ngasi angan bada Satarpur district ki Bamitha police station ki manung channa leiba Basri khun manakta National Highway 75 da thokhibane bhangna hai ki truck amaga thongaina baduda ben adu to tonglok pami hom khudak da seba ga loinana ato pataruk na soki adubo hospital da pukhala pamatung asokpa amasu laikana bangam dana sikhi atai asokpa sing adu ahan bada Satarpur district hospital da pukhala pamatung Jansi Deliver Medical College amada refer tokre anamhang na phongdorakle Orisia da motor bike ta isingi drum haplaga jonba mioi ama lupa lakh amaga lising taraga humdoi chawnga fine tokre Orisia da motor vehicle amendment act mapung phana chanhan baga loinana mioi ani khaktang tongba yaba motor bike da isingi drum haplaga koina chatuna jolamba mioi ama state ki transport department ki official singna ekasigi makha lupa lakh amaga Lising umraum de changa fine taukhre aina agency ki pauna phangdokle Southern Orissa district ki Raigada town da ngasi transport department ki official singna motor vehicle ki ek lan na sinna pa music ki myuk akanba drive cha tharingai da myui adu registration number yaudaba motor bike adu helmet phawba yaudana drum haplak lakpada pharaga lupa lakh ama henba fine taukhibani aina drive adu da jawkiba traffic inspector Judistir Longkana pawmi singna phangdokhe Motor vehicle ek ki kanglon thugai ki phara pami adu Madhya Pradesh ki Mandsaur district ki manung chanba Amarpura dagine mamingna Prakash Banjara kawi aina transport official singna masin hangbada khangba ngamle aina lengkana media da paudam lakhe Nagalamorom da Maharashtra Minister Dhananjoy Munde ki mathakta rape ki maran sing thangkalaki base action nungnangi aina nationalist Congress Party NCP President Sharad Pawar na ngasi phongdokre amasung wathokasi party na khanaragani amasung hek oithokpa yaba matamda thuna warep lawragani haina makna makhata khe nupi amana minister Mundebu mahaki masiga sahi kyamarom mari lainaraki araduna sirakiba maransing adu Mr Munde masana yakhide amasung madu mahakwa blackmail tawna bathawrangni aike masagi sahi kunthra ka taret churabi asa leibi saijakpi am oiribi nupi aduna January 10 da Mumbai Police Commissioner da Mr Munde na mahakpo lisingani tarukta anna rep tawki aina irakhe magna hanasu police ta hijakre adubo magi wakat adu yarakhide aina sadat power yauna bakok thongba NCP losing basingda tweet amada airakhe aribada content sing asige maroi pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi
yengbiru pupunam pagpathagasari channel asin adomda kanarabadi subscribe tawbiribisingna subscribe tawbiramu loinana like and share tawbasu kawbigunu punamakpu amukhana thagasari.